Oxford University na ngasi COVID-19 gi vaccine human trial Houragani. Malem gi oina kiningai oirwa coronavirus laina asi laksin baga mari lainana UK gi Oxford University na vaccine nama puthokre. Hai riba vaccine asi ngasi sagol sen numita human trial Houragani haina UK gi Health Secretary na phongdokre. Vaccine asi makata na study tawna baga amasung puthokna bagi damakta UK gi government gi maikai dagi university gi team asida $24 million £20 piragani. Makata na scientist sing na vaccine asigi matangda thijin humjin bagi thabak tawriba Imperial College tana £22.5 piragani. Oxford University ki scientist sing na mamangda lakadoriba September tha asida COVID-19 gi vaccine million kaya puthoklagani haina phongdokhibazu leirabani. UK ki Secretary of State for Health and Social Care Matt Hancock na university ki team sing adu thagatba phongdokhi. Karigumba vaccine asi mai pakpa taragadi UK ki government na manufacturing capability sing adu invest tawgani. Masi maru oina British miyam da vaccine asi marang kaina phangana bagi damaktani. UK da ngasi vaccine human trial sathagadori basi lewak adu da COVID-19 na miyoi chanipan kulhumdoi sikhiba duga miyoi lising tara tarit ka chahum kuntha taret na narakpaga mari leina na lauthorakhibani. Ngasi ahan ba trial oina volunteer sangarom da human trial asi sathagani. Vaccine asi haukiba February thadagi sa singda test tawduna lakhibani. Marak asida Germany ki Pfizer Inc and BioNTech SE na Germany da coronavirus ki vaccine ahan ba human trial sathabada ayaba pikre. Germany da siguma makhalgi vaccine ama development tawba haibasi afaba khudam amani haina Health Minister Jens Spahn phongdokre. Vaccine asi mapung phana test tawna bhona bada tha khara di sangkhigani masi mai pakpaga miyam da marang kaina phangangani.